lam maming onthokpa yadanaba amade exam da aranba pambai sizinaba thingnaba bill yauna assembly na bill taruk pass tawkhre pawasi ngasi nungthil phongkiba pandam pawse dagi lokhatchabane taraga ni thoi suba Manipur Legislative Assembly gi manga suba session ge ngasi famkiba marini suba numit ki mifamda lam maming onthokpa yadanaba amade exam da aranba pambai sizinaba thingnaba bill yauna bill taruk house na pass tawkhre Pass tawkraba bill sing adude the Manipur Names of Places Bill 2024, the Manipur Goods and Services Tax 6th Amendment Bill, Manipur Fiscal Responsibility and Budget Management 5th Amendment Bill, the Manipur Municipalities 11th Amendment Bill, the Manipur Labor Laws Bill 2024 amade, the Manipur Prevention of Malpractices in High School Living Certificate and Higher Secondary Examination Bill 2024 ne Mapu pandaba lamdam amagi mawongda lam natraga mafam amabu thoningba maming thonjilakliba si thingaunaba the Manipur Names of Places Bill 2024 ase laingang na kumna khanaraba matungda pukhalakpani haina Land Resources ki thausu puriba Chief Minister N Biren na phongdokhrei mahangna makha taraduna lamdam asigi puwaribu ikai khumnaba utpa amade thamlamliba pukai sing ase ngak senduna thambai base aikhoi pumna maki thodang ne ipa ipu singna wana semlaga amade Ngakuna lakpa pukai sing matam-matam gimirol sing na mangan duna lakle. Puwari ka sago na duna lerak-laba mapam kaya bo. Ano ba maming kaya thonjin duna aran ba puwari ama sem na bohon rakpa kaya ase. Matam sana tingaw bagi tangay fadaba lakpa dagi. Cabinet na kum na khanara ba matungda bilasi pukhalak panihai ke. Loy na bilasi chana ba hawba dagi. Authority gi ayaba yawda na maming mata thonjin bagi chana biyasi. Lairaroy hay na sumang na pongdok ke.